ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯉꯝꯅꯕ ꯈꯨꯗꯤꯡꯃꯛꯇꯤ ꯍꯣꯠꯅꯖꯩ꯫ ꯁꯦꯜ ꯇꯥꯟꯕꯁꯨ ꯀꯜꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯉꯥꯏꯗꯦ ꯃꯥꯒꯤ ꯑꯉꯝꯕ ꯑꯗꯨꯃꯛ ꯁꯨ ꯅꯣꯝꯗꯨꯅ ꯃꯔꯅꯥꯏ ꯁꯦꯜ ꯇꯥꯟꯖꯩ꯫ ꯃꯄꯨꯔꯣꯏꯕꯗꯒꯤ ꯅꯤꯗꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯦꯝꯆꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯇꯨꯅ ꯃꯃꯧꯕꯨ ꯀꯧꯏ꯫ ꯊꯣꯏꯕꯤ, ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯀꯥꯗꯒꯤ ꯊꯣꯏꯕꯤꯁꯨ ꯊꯣꯔꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯍꯥꯏ ꯅꯇꯩꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅꯦ꯫ ꯑꯁꯦꯡꯕ ꯏꯇꯩꯕꯣ? ꯅꯠꯇꯦ ꯏꯃꯥ, ꯄꯥꯎꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ? ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯦ꯫ ꯅꯇꯩꯒꯤ ꯃꯃꯥꯟꯅꯕ ꯕꯤꯖꯣꯏꯅ ꯂꯥꯛꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯦ ꯅꯇꯩꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦꯅ꯫ ꯅꯨꯡꯉꯥꯏꯔꯦ, ꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯅꯤ꯫ ꯑꯩ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯥꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈ꯭ꯔꯗꯤꯅꯦ ꯑꯩ ꯋꯥꯏ ꯑꯃ ꯁꯪꯉꯅꯤ, ꯃꯊꯥ ꯀꯣꯛꯑꯅꯦꯕ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯏꯇꯩꯒ ꯏꯆꯦꯒꯗꯣ ꯁꯤꯗ ꯂꯥꯛꯀꯗ꯭ꯔꯥ? ꯆꯥꯛꯁꯦ ꯃꯣꯏ ꯑꯅꯤꯒꯤꯁꯨ ꯍꯥꯞꯄꯣꯔꯥ? ꯉꯁꯤꯗꯤ ꯂꯥꯛꯀꯗꯧꯕ ꯃꯥꯟꯗꯦ꯫ ꯃꯃꯥꯟꯅꯕꯒꯤꯗ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯥꯛꯇꯣ ꯍꯥꯞꯄꯨꯔꯅꯨ꯫ ꯍꯣꯏ ꯏꯃꯥ, ꯍꯥꯞꯄꯔꯣꯏꯒꯦ꯫ ꯁꯤꯗꯒꯤꯗꯤ ꯅꯆꯦꯁꯨ ꯂꯥꯛꯇꯧꯔꯕꯅꯤꯅ ꯃꯧ ꯑꯅꯤꯁꯨꯕ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯕꯗꯣ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯂꯥꯛꯇꯣꯏꯗꯨꯗꯤꯅꯦ ꯀꯥꯛ ꯀꯥꯛ ꯂꯥꯎꯔꯕꯅꯤ꯫ ꯂꯤꯁꯨ ꯂꯤꯔꯕꯅꯤꯅ ꯑꯋꯨꯟꯄꯣꯠꯁꯨ ꯌꯥꯝ ꯎꯠꯂꯛꯀꯅꯤ꯫ ꯅꯪ ꯈꯛꯇꯅꯤ ꯍꯌꯦꯡ ꯃꯐꯧꯒꯗꯕ꯫ ꯑꯗꯨꯅ ꯅꯪ ꯁꯤꯡꯉꯨꯀꯣ, ꯄꯪꯕ ꯌꯥꯗꯦ꯫ ꯐꯖꯕꯤ ꯂꯣꯟꯗ ꯍꯥꯏꯔꯛꯂꯕꯁꯨ ꯋꯥꯗꯨ ꯐꯖꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯨꯛꯅꯤꯡ ꯁꯣꯛꯄ ꯋꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯊꯣꯏꯕꯤꯁꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯅꯣꯛꯀꯗꯣꯏꯕ? ꯑꯩꯒꯤꯕꯨ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯒꯦ? ꯑꯋꯨꯟꯄꯣꯠꯇ ꯌꯦꯡꯂꯁꯨ ꯑꯃꯠꯇ ꯋꯥꯠꯇꯦ, ꯂꯣꯏꯅ ꯁꯨꯅ ꯍꯥꯞꯂꯛꯏ꯫ ꯃꯦꯝꯆꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯗ, ꯆꯨꯝꯅ ꯁꯨꯝ ꯁꯤꯡꯉꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯊꯣꯏꯕꯤ ꯈꯨꯝꯂꯝꯗ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯍꯜ ꯅꯨꯄꯤ ꯈꯔ ꯆꯠꯇꯨꯅ ꯂꯦꯡꯕꯤꯕꯨ ꯂꯧꯔꯨꯏ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯀꯕꯣꯀꯪ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛ ꯂꯧꯊꯣꯛꯇꯨꯅ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯑꯗꯨꯗ ꯄꯤ꯫ ꯁꯦ ꯏꯆꯦ, ꯁꯤ ꯍꯣꯡꯗꯣꯛꯑꯣ꯫ ꯂꯦꯡꯕꯤ ꯐꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯒꯅꯨ, ꯉꯥꯏꯈꯣ, ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯒ꯫ ꯂꯦꯡꯕꯤ ꯐꯤꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ꯫ ꯏꯅꯥꯎ, ꯃꯆꯨꯁꯦ ꯑꯉꯥꯡꯕꯒꯨꯝꯕ ꯂꯩꯇ꯭ꯔꯣ? ꯑꯉꯥꯡꯕ ꯑꯣꯏꯅ ꯁꯦꯠꯀꯦ꯫ ꯃꯧ ꯑꯅꯧꯕꯤꯅꯤꯅ ꯑꯉꯥꯡꯕꯅ ꯈꯔ ꯄꯛꯀꯗꯧ ꯃꯥꯜꯂꯦ꯫ ꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯀꯌꯥꯗ ꯅꯥꯏꯗ꯭ꯔꯤꯅꯣꯅꯦ? ꯃꯧ ꯐꯥꯎꯏꯗ꯭ꯔꯤ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯊꯥꯔꯤꯅꯣ? ꯁꯤꯅꯤꯅꯦ ꯑꯔꯤꯕꯤꯒꯤ ꯃꯥꯏ ꯍꯥꯏꯁꯦ꯫ ꯐꯪꯗꯣꯛꯇꯅ ꯐꯪꯂꯛꯄꯅꯤꯅ ꯏꯀꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦꯕ꯫ ꯃꯆꯤꯟꯅ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯣꯛꯁꯤꯟꯅꯗꯨꯅ꯫ ꯏꯆꯦ ꯌꯥꯅꯤꯌꯦ, ꯃꯧ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯁꯤꯅ ꯍꯦꯟꯅ ꯄꯛꯆꯗꯣꯏꯅꯦ꯫ ꯄꯛꯀꯗ꯭ꯔꯅꯦ? ꯍꯣꯏ ꯄꯛꯀꯅꯤꯌꯦ꯫ ꯂꯦꯡꯕꯤ ꯐꯤꯗꯨ ꯂꯧꯗꯨꯅ ꯍꯣꯡꯗꯣꯛꯏ꯫ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕ ꯑꯍꯜꯁꯤꯡꯁꯨ ꯍꯟꯅꯔꯛꯂꯦ꯫ ꯑꯍꯜ ꯑꯃꯅ ꯏꯕꯦꯝꯃ ꯃꯦꯝꯆꯥ, ꯎꯄꯥꯏ ꯂꯩꯇꯦ, ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯦꯅꯦ, ꯀꯝꯗꯧꯁꯦꯕ? ꯃꯦꯝꯆꯥ ꯃꯊꯥ ꯁꯥꯅ ꯑꯗꯨꯅꯤ ꯇꯥꯗ, ꯅꯆꯟꯁꯨ ꯈꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯁꯦꯜ ꯊꯨꯝ ꯌꯥꯝ ꯄꯥꯏꯗꯅ ꯖꯣꯕ ꯖꯣꯕ ꯄꯨꯊꯣꯛꯇꯅ ꯂꯨꯍꯣꯡꯕ ꯉꯝꯅꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯒꯤ ꯍꯟꯗꯛꯇꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯂꯨꯍꯣꯡꯈꯤꯕꯗꯁꯨ ꯉꯥꯏꯔꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ? ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ, ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯁꯦꯜ ꯊꯨꯝ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯗꯤ ꯄꯤꯛꯇꯛꯅ ꯂꯥꯏꯒꯤ ꯇꯧꯗ ꯌꯥꯗꯕꯁꯤꯡꯗꯨ ꯇꯧꯔꯒ ꯂꯣꯏꯔꯤꯅꯦ꯫ ꯍꯣꯏ ꯗꯥꯗꯥ, ꯑꯗ ꯇꯥꯔꯦ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯁꯨꯝ ꯇꯧꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯀꯨꯜꯂꯕꯤꯗꯨ ꯂꯥꯏꯒꯤ ꯇꯧꯗ ꯌꯥꯗꯕ ꯈꯔ ꯇꯧꯗꯨꯅ ꯄꯤꯛꯇꯛꯅ ꯀꯩꯅꯥ ꯀꯠꯇꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯦꯝꯆꯥ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯣꯛꯊꯗꯨꯅ ꯍꯥꯏ꯫ ꯊꯣꯏꯕꯤ, ꯁꯤꯗ ꯂꯥꯛꯑꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯌꯦꯡꯉꯣꯏ, ꯅꯆꯦ ꯑꯁꯦ ꯃꯧ ꯑꯅꯧꯕꯤꯅꯤꯅ ꯃꯆꯨ ꯑꯌꯥꯛ ꯑꯔꯥꯛ ꯈꯔ ꯁꯦꯠꯅꯤꯡ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯂꯩꯔꯦ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯌꯥꯔꯒꯗꯤ ꯏꯃꯧꯒꯤ ꯑꯔꯩꯕ ꯈꯔꯗꯣ ꯅꯆꯦꯗ ꯄꯤꯕꯤꯈ꯭ꯔꯁꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯏꯃꯥꯅ ꯁꯦꯜ ꯄꯥꯏꯔꯕ ꯀꯥꯟꯗ ꯑꯃꯨꯛ ꯍꯦꯛ ꯂꯩꯕꯤꯒꯦ꯫ ꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯉꯥꯡꯊꯣꯛꯈ꯭ꯔꯤꯗꯨꯒ ꯇꯧꯊꯣꯔꯛꯏꯁꯤꯒ ꯑꯣꯟꯊꯣꯛ ꯆꯥꯟꯅꯈꯤꯗ꯭ꯔꯦ꯫
ꯀꯔꯤ ꯈꯜꯂꯤꯅꯣ ꯅꯪꯕꯣ? ꯅꯆꯦꯗꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯎꯄꯨꯗꯒꯤ ꯐꯤ ꯐꯅꯦꯛ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯦꯝꯗ ꯄꯤ꯫ ꯏꯃꯥꯅꯅꯦ ꯑꯃꯨꯛ ꯀꯣꯟꯅ ꯂꯩꯕꯤꯅꯤꯗ꯫ ꯃꯦꯝꯆꯥ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯂꯩꯔꯛꯄ ꯊꯥ ꯑꯃ ꯍꯦꯜꯂꯦ꯫ ꯃꯁꯥꯗ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯈꯔ ꯆꯥ ꯈꯔ ꯇꯨꯝ ꯇꯧꯗꯅ ꯃꯍꯥꯛ ꯂꯩ꯫ ꯀꯅꯥ ꯈꯪꯍꯟꯗ ꯃꯍꯥꯛ ꯌꯨꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯊꯛꯂꯤꯕꯅꯤ꯫ ꯂꯦꯝꯕꯤꯅ ꯌꯨ ꯊꯛꯏ ꯍꯥꯏꯕꯁꯤ ꯃꯄꯨꯔꯣꯏꯕ ꯀꯨꯂꯕꯤꯗꯨꯗꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯛꯄꯅꯤꯅ ꯈꯪꯂꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, "ꯏꯅꯥꯎ." "ꯇꯥꯏꯌꯦ ꯏꯆꯦ." "ꯅꯪ ꯁꯦꯜ ꯂꯩꯔꯗꯤ ꯂꯨꯄꯥ 10 ꯄꯤꯌꯨ꯫ ꯀ꯭ꯋꯥ ꯑꯃꯇ ꯆꯥꯔꯨꯒꯦ꯫ ꯆꯥꯛ ꯇꯣꯛꯄꯒꯤ ꯆꯤꯜꯂꯩꯁꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯁꯥꯏꯅꯤꯡꯕꯒꯨꯝ ꯇꯧꯏ." "ꯍꯣꯏ ꯏꯆꯦ, ꯁꯦꯜꯗꯨꯕꯨꯗꯤ ꯄꯤꯒꯦ꯫ ꯑꯗꯣ ꯏꯆꯦꯁꯨ ꯅꯨꯡꯊꯤꯜ ꯂꯦꯝꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯤ ꯇꯦꯛ ꯇꯦꯛ ꯁꯥꯔꯒ ꯁꯦꯜ ꯇꯥꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯆꯦ?" "ꯀꯥꯏꯗꯩꯅꯣꯗ, ꯐꯤ ꯁꯥꯕꯒ ꯉꯝꯃꯣꯏ, ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯏ." "ꯑꯗꯨ ꯑꯣꯏꯔꯒꯅꯦ ꯏꯆꯦ, ꯙꯨꯛ ꯑꯣꯏꯅ ꯁꯥꯔꯒꯦꯔꯥ? ꯃꯄꯣꯠ ꯃꯆꯩꯗꯣ ꯑꯩ ꯂꯩꯔꯒꯦ." "ꯑꯁ ꯇꯜꯂꯤꯗ, ꯑꯗꯨꯅꯕꯨ ꯁꯦꯜ ꯀꯌꯥꯝ ꯇꯥꯟꯕ ꯉꯝꯗꯣꯏꯅꯣ? ꯋꯥꯔꯒ ꯇꯣꯛꯅꯕꯅꯤ." "ꯌꯥꯝ ꯇꯥꯟꯕ ꯇꯥꯟꯗꯕ ꯁꯨꯝ ꯂꯦꯝꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜ ꯈꯔ ꯈꯔ ꯐꯪꯕꯗꯨꯅꯗꯤ ꯐꯩꯗꯅ ꯏꯆꯦ." "ꯅꯪꯒꯤꯁꯦ ꯑꯩꯅ ꯁꯦꯜ ꯈꯔ ꯅꯤꯕꯁꯤꯗ ꯄꯤꯅꯤꯡꯗꯗꯨꯅ ꯇꯧꯏꯔꯣ?" "ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯏꯆꯦ." "ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜꯗꯣ ꯂꯧꯗ꯭ꯔꯕꯁꯨ ꯌꯥꯏ." ꯂꯦꯝꯕꯤ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯥꯏ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤ, ꯁꯥꯎꯅꯤꯡ ꯁꯥꯎꯖꯧꯅ꯫ ꯁꯣꯝꯗ ꯂꯦꯝꯕꯤ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯤꯟꯒꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯍꯥꯏ, "ꯑꯍꯟꯁꯦ ꯑꯩꯅ ꯑꯣꯏꯔꯤꯔꯥ ꯃꯥꯅ ꯑꯣꯏꯔꯤꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯑꯉꯥꯡꯅꯦꯗꯅꯤ, ꯋꯥ ꯉꯥꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ರೆ꯫ ꯀꯩꯗꯧꯔꯦ ꯃꯧ ꯑꯍꯜ? ꯍꯣ, ꯂꯨꯄꯥ 10 ꯅꯤꯔꯨꯕꯒꯤ ꯑꯩꯒꯁꯦ ꯋꯥꯔꯛꯈ꯭ರೆ." "ꯀꯅꯥꯅ ꯋꯥꯔꯛꯏꯕ? ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯉꯨ." "ꯀꯅꯥꯅ ꯑꯣꯏꯅꯤꯒꯦ? ꯆꯍꯤ ꯁꯨꯗꯅ ꯃꯧ ꯑꯣꯏꯔꯛꯄꯤ ꯑꯁꯤꯅꯅꯤꯗꯅ꯫ ꯆꯥꯛ ꯇꯣꯛꯄꯒꯤ ꯀ꯭ꯋꯥ ꯑꯝꯇ ꯆꯥꯒꯦ, ꯂꯨꯄꯥ 10 ꯄꯤꯌꯨ ꯍꯥꯏꯔꯨꯕꯕꯨ ꯑꯉꯥꯡ ꯃꯥꯅ ꯑꯩꯕꯨ ꯂꯦꯝꯅ ꯂꯩꯌꯦꯒ ꯊꯕꯛ ꯁꯨꯗꯦꯒꯅ ꯀꯣꯆꯤ ꯀꯣꯠꯇꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯍꯟꯅꯤ ꯍꯥꯏꯕ, ꯃꯥꯒꯤ ꯃꯆꯦ꯫ ꯑꯉꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥ, ꯑꯩ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯏꯃꯥ." ꯃꯦꯝꯆꯥ ꯋꯥ ꯉꯥꯡꯂꯝꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯊꯤꯔꯛꯏ꯫ ꯃꯥꯡꯒꯣꯟꯗ ꯀꯣꯟ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯇꯨꯅ ꯐꯤ ꯁꯥꯔꯤꯕ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, "ꯇꯧꯔꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨ, ꯋꯥꯔꯤ ꯁꯥꯁꯤ." ꯊꯣꯏꯕꯤ ꯐꯤ ꯁꯥꯔꯝꯕꯗꯨ ꯂꯦꯞꯇꯨꯅ, "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯪꯅ ꯅꯆꯦꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯕ?" "ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯅ." "ꯍꯥꯏꯗ꯭ꯔꯒꯕꯨ ꯃꯕꯣꯛꯅꯤ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯒꯗ꯭ꯔꯣ? ꯅꯆꯦ ꯑꯁꯤꯅ ꯂꯨꯄꯥ 10 ꯈꯛ ꯅꯤꯕꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯁꯨ ꯃꯌꯥꯏ. ꯑꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯊꯕꯛ ꯁꯨꯗꯦꯅ ꯉꯥꯡꯂꯤꯕꯗꯣ? ꯊꯥ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯌꯨꯝꯁꯤꯗ ꯅꯆꯦ ꯑꯁꯤꯅ ꯂꯩꯔꯛꯂꯤꯕꯁꯤ. ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯂꯒ ꯅꯆꯦ ꯑꯁꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ?" "ꯏꯃꯥ, ꯑꯩꯗꯤ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ ꯅꯠꯇꯤꯌꯦ. ꯆꯨꯝꯅꯇ ꯅꯨꯡꯊꯤꯜ ꯍꯥꯡꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯤ ꯁꯥꯕ꯭ꯔꯥ ꯙꯨꯛ ꯁꯥꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯜ ꯇꯥꯅꯕ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ ꯏꯃꯥ." "ꯍꯣ, ꯑꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯥꯏꯕ. ꯑꯉꯥꯡ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯌꯨ. ꯁꯨꯒꯦꯔꯥ ꯁꯨꯔꯣꯏꯒꯦꯔꯥ ꯃꯣꯏ ꯊꯣꯛꯄ ꯃꯥꯏ ꯇꯧꯖꯁꯅꯤ. ꯅꯪꯅ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯣ. ꯃꯇꯨꯡꯗꯤ ꯅꯆꯦꯗ ꯑꯗꯨꯝꯅ ꯉꯥꯡꯉꯨꯅꯨ ꯀꯣ." "ꯍꯣꯏ ꯏꯃꯥ." ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯂꯦꯝꯕꯤ ꯄꯨꯛꯅꯤꯡꯗ, "ꯇꯁ, ꯈꯪꯕ꯭ꯔꯥ? ꯄꯤꯈꯣ ꯄꯥꯎꯇꯥꯛꯇꯣ. ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ. ꯍꯩꯄꯥ ꯌꯥꯝ ꯁꯥꯕ꯭ꯔꯕꯨ ꯈꯣꯟꯊꯤ ꯑꯣꯏꯅ ꯆꯥꯔꯤꯗꯣ." ꯂꯦꯝꯕꯤ ꯑꯁꯤ ꯃꯕꯨꯛ ꯐꯠꯇꯕꯗ ꯅꯠꯇꯅ ꯀꯂꯞ ꯌꯦꯡꯊꯤꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯅ ꯐꯤ ꯐꯖꯕ ꯑꯃꯠꯇ ꯁꯦꯠꯄ ꯏꯟꯕ ꯌꯥꯔꯣꯏ. ꯀꯂꯛꯄꯣꯏ ꯀꯩꯕꯣꯏ ꯃꯥꯒꯤꯁꯨ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯀ꯭ꯔꯤ ꯍꯦꯛꯇ ꯇꯧꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯕ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯀꯥꯡꯈꯜ ꯑꯗꯨ ꯁꯦꯝꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, "ꯇꯥꯇꯣꯟ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ." "ꯀꯩꯅꯣ ꯍꯥꯏꯌꯣ." "ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯌꯨ ꯊꯛꯄ꯭ꯔꯥ ꯀꯩꯅꯣ? ꯃꯅꯥꯛ ꯆꯪꯕꯁꯦ ꯌꯨꯅꯝ ꯍꯦꯛꯇ ꯅꯝꯃꯤ." "ꯊꯛꯑꯝꯃꯣꯏꯍꯦ, ꯀꯥꯏꯗꯩꯅꯣ?" "ꯊꯛꯑꯝꯗꯧ ꯃꯥꯜꯂꯤ. ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯦ ꯍꯦꯛꯇ ꯆꯦꯡꯃꯥꯡ ꯃꯥꯡꯉꯤ. ꯁꯦꯜꯁꯨ ꯅꯨꯡꯇꯤꯒꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯤꯁꯦ. ꯄꯤꯗ꯭ꯔꯒꯁꯨ ꯍꯦꯛꯇ ꯁꯥꯎꯏ. ꯀꯔꯤꯅꯣ ꯇꯧꯁꯤꯟꯕ ꯌꯥꯕ ꯇꯧꯁꯤꯜꯂꯒ ꯁꯦꯜ ꯇꯥꯜꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯏꯇꯩꯁꯨ ꯉꯥꯏ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯊꯛꯇꯅ ꯆꯥꯗꯅ ꯑꯗꯨꯝ ꯂꯩ. ꯏꯃꯥꯁꯨ ꯀꯔꯤꯝ ꯍꯥꯏꯗꯦ. ꯀꯩꯅꯣ ꯏꯃꯨꯡꯁꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯗꯤ ꯀꯣꯛꯀ ꯉꯥꯎꯔꯦ." "ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯄꯪꯂꯩ ꯃꯔꯩꯌꯨ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯑꯍꯩ ꯑꯄꯥ ꯁꯥꯔꯨꯅꯨ." "ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ. ꯑꯩꯒꯤꯁꯨ ꯋꯥ ꯉꯥꯡꯕꯒꯤ ꯍꯛ ꯂꯩꯌꯦ. ꯏꯃꯨꯡꯁꯤ ꯇꯧꯔꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯄꯥꯝꯖꯗꯦ. ꯏꯃꯥꯁꯨꯅꯤ. ꯑꯍꯜ ꯑꯃ ꯑꯣꯏꯅ ꯋꯥ ꯃꯆꯤꯠ ꯑꯃꯠꯇ ꯉꯥꯡꯗꯦ. ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯕꯗ ꯌꯥꯏ. ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯉꯨꯔꯗꯤ ꯑꯉꯥꯡꯅꯦꯒ ꯑꯗꯨꯅꯦꯒ." "ꯆꯨꯝꯗ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯗꯣ? ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯗꯧꯕ. ꯑꯍꯟꯅ ꯇꯧꯕ ꯊꯕꯛꯇ ꯑꯍꯩ ꯑꯄꯥ ꯁꯥꯔꯨꯅꯨ. ꯑꯗꯨꯒ ꯁꯤꯃꯗꯤ ꯈꯪꯉꯨ, ꯌꯨꯝ ꯀꯥꯏꯅꯕ ꯑꯩꯉꯣꯟꯗ ꯋꯥ ꯄꯪꯇꯝ ꯇꯝꯁꯤꯜꯂꯛꯀꯅꯨ. ꯅꯨꯄꯤꯅ ꯃꯅꯥ ꯄꯥꯏꯔꯒ ꯆꯤꯡꯕꯗ ꯆꯠꯀꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ. ꯅꯪ ꯀꯥꯏꯅꯕꯗꯤ ꯉꯝꯒꯅꯤ. ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏ. ꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯜꯂꯨ."
Thoibi wa ngang da kapli ahenbada yengi ahenba thawa sada onthoptuna tungki yum aduda leirinen tawrido thoibi nungaifam ama khangdaba haibadu oire magi apen penda wakat phamsu leita mana haiba ngangba wa khuding phataba hekta tabasida anganga oibaga masado khoirang khoisaunaba pukning nuksiba kaya phaurami ayoki matamni pangangan babudi oidre kulabiduna aina nahan pikhiba seldo kadai puthoro hida khita lawruki lupa kundura hoine kunduni leitreda kwa sa thokre ina tawradawni kaino tawba haidia chahi amagi manungda lupa kun khak pisalaga kaino ba kun budi mita namba phawkana rei khangaba hoisi yare imadagira kanadagino sel khazata dawroso ai bu hidak thakning bana ngawreme nangda nate aisuni chak saramdai khasektang chakhaw asidane taningi bani ado imadagi lawroba nai namani na thabak mana ama sudabasina kanadagi paisa leiramdoino adu oiragana thoibidagi lawro madi leiramgani chatlo lawro ome lembi hoi mai hairamda chakhumda laktuna khonjelda nokthaduna thoibi yengba tamak yenglei khumbadi khumlakte lembi noksinaduna nang selga leizaradi kitapiyuba isi amuk thuna singbirake noina taigi sel phangadaba leiye adu phanga singake angang wakhalni phatte khanglabasu thajaba khajik pirakpada hekta thajaganba singni haibaduda thoibina marup hunnaba sel diraye ise adu lawrage nangi marup hunba nangnaba isi amu pirake haije ai lokthokige thoibi ka dagi sel lokthokluduna lembi dabi seldu ubada lembi harau loksimduna ka dagi parap thoki selduna matai manaw ani adu namik nini humni di yen khai thakpa saba tawrami memsa lembi yu thai haibasi ningphung di khanglabani adubu karisu haide tumille hapta muki matungni thoibina iche nahangi seldo ai hayeng pame hangchit marupne kai dena da thoibi hayeng kadi piba ngamloi noina taigi seldo thamuk lera phangni haibra kaino adumaina haigum taw yaroi de iche adudi mi marupkine soiba yaroi adu hek soibada aidi nanaw nupana adum hatkrani seldu laitana ibu karai dagi piyu haibano ichebu marup nangnaba pige haibadaine ho nangdrabado adu kaidau saibano khangde iche aidi pidaba yaroi aisini kari angang nusibo laite hairamakta da sum piyu hairisibo ai nangi seldo hatke haibadi haide dana ngangnari bado memsa su taraduna kari amuk tawnarabage nungsa ya khalakpasida ngurung ngangnara ibadubo ho magi sel khara lawruba adu piyu haidana makhong thindana tawrisini ima masigi angangse laiminaba nungairoi dawri aina magi seldo singoi haibasu nataba matai gi paisa phangdaw lei adu phanga pige haibu hekta nang hawridawgi mawongda giri taklibasini seldo marup hundaba selni iche isina se lawramdai da marup nangnaba pige haiduna lawkhibaduda aidi marup hangsinni piyu haiba khakne sida kayam khairage nangoidaba leiradi kaigi seldo lawbirino yengo ima tu masina se kay adakalino yengo memsa thoibida onsinduna nangsu yare sel kharadugi damak nase da dum haiba haunadi nase sunangi seldo singe haidana adum maraini singjaniya aigi maruptudi kadaidagi hullo haibanoba ima sune khudik makta ingonde to onsinduna ngang ima su bisang mikhai amnai ichena lanbadadi nongmata chai ngang tawti ingonda khangni sidagidi aingonda selni daniro aina pibra yengo aisini si hairam thoibi magi kada sauna sangki memsa mathabak yeiduna hari kaya da ngamliba angang no yengo ni mase aingonda da thok onsilaga misang mikhai nai kainaga hairam saine leiriba ahal mayam se magi mamita tumikang oina ni mana urisi ima angang mana waraktaba mise lesilaktreba ngasine ima waraklamedana khara leiraga matai se mu warak zarani memsana khangni horendi atomba halakpaga wa chap chabi ama ngangnagi mana ibu warakpa matiklo haibaga tawbaga namidang ado ahenba halakpaga mamana kausunduna kaptana pawtami memsana nangi nupi se ibungwa angang ni haibatani masin yam kalli magi masin se aikhoi ngangnaba ngamde ngasi maksu masi asiga khatna chaina tawbaduda isam chamna idi khamdoklubani ada mahana misang mikhai nayega kholega na hekta aibu hairibani ne ai pende hairibasini ai mamagi wa satpa ahenba phrang hekte sawgatuna mana dum hekte imada haibiyabro krai jakrai thoibi
ꯑꯍꯦꯟꯕ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯏꯕꯤꯕꯨ ꯀꯧꯗꯨꯅ ꯊꯣꯔꯛꯏ꯫ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯊꯣꯏꯕꯤꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯇꯥꯇꯣꯟ꯫ ꯑꯍꯦꯟꯕ ꯆꯥꯛꯈꯨꯝꯗꯨꯗ ꯄꯔꯞ ꯆꯪꯂꯛꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯊꯝꯂꯤꯕ ꯁꯤꯡꯒꯩꯕꯥꯛ ꯑꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯅꯪ ꯏꯃꯥꯗ ꯀꯔꯤ ꯍꯥꯏ? ꯃꯇꯧꯗꯨ ꯊꯣꯏꯕꯤꯗꯤ ꯀꯤꯈ꯭ꯔꯦ꯫ ꯂꯠ ꯇꯧꯗꯨꯅ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯇꯥꯇꯣꯟ꯫ ꯀꯔꯤ ꯀꯩꯁꯨ ꯍꯥꯏꯗꯤꯗꯤ ꯀꯔꯤ? ꯍꯥ? ꯀꯩꯁꯨ ꯍꯥꯏꯗꯤꯗꯤ ꯀꯩꯅꯣꯕ? ꯍꯥꯏꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯀꯟꯊꯩ꯫ ꯊꯣꯏꯕꯤ ꯐꯤꯖꯤꯡ ꯆꯣꯡꯂꯒ ꯇꯥꯇꯣꯟ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯕꯅꯦ꯫ ꯑꯩꯕꯨ ꯐꯨꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯌꯣ ꯇꯥꯇꯣꯟ ꯑꯌꯣ ꯅꯪꯅ ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥꯁꯤꯗ ꯍꯦꯛꯇ ꯋꯥꯔꯛꯄ ꯌꯥꯕ꯭ꯔꯣ? ꯍꯥ? ꯅꯣꯏ ꯑꯒꯤ ꯅꯄꯥꯝꯗ ꯄꯉꯥꯡ ꯉꯥꯡꯕꯗꯨ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯔꯣꯏ ꯈꯪꯉꯕ? ꯊꯛꯈ ꯈꯪꯗꯕ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯦ? ꯑꯩ ꯇꯧꯔꯣꯏ ꯇꯥꯇꯣꯟ ꯑꯩ ꯇꯧꯔꯣꯏꯕ ꯑꯩ ꯂꯥꯟꯖꯔꯦꯕ ꯑꯩ ꯇꯧꯔꯣꯏꯕ꯫ ꯐꯨꯔꯤꯕꯗꯨ ꯀꯅꯥꯁꯨ ꯈꯥꯝꯗꯦ꯫ ꯑꯍꯦꯟꯕ ꯈꯔ ꯐꯨꯔꯝꯂꯒ ꯇꯣꯛꯈ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯆꯩꯅꯥ ꯑꯗꯨꯅ ꯊꯣꯏꯕꯤ ꯍꯧꯒꯠꯄ ꯉꯝꯗꯦ꯫ ꯂꯦꯝꯕꯤꯗꯤ ꯀꯂꯛ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯀꯥꯏꯗꯅꯤ ꯂꯦꯝꯕꯤ ꯀ꯭ꯋꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯤꯟꯗꯨꯗ ꯀ꯭ꯋꯥꯗꯨꯃ ꯆꯞ ꯁꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯀꯞ ꯂꯥꯎꯗꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯐꯨꯊꯕ ꯑꯗꯨꯒꯤꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯐꯨꯔꯤꯕ? ꯍꯥꯏꯌꯣ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯉꯨ꯫ ꯄꯥꯎ ꯇꯝꯃꯤꯅꯦꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯂꯠ ꯍꯦꯛ ꯇꯝꯃꯗꯅ꯫ ꯂꯦꯝꯕꯤ ꯀ꯭ꯋꯥ ꯃꯍꯤꯗꯨ ꯐꯠ ꯑꯣꯊꯣꯛꯇꯨꯅ ꯍꯣꯏꯍꯦ ꯇꯝꯒꯦ꯫ ꯁꯨꯝꯗꯧꯕꯅꯤꯗ ꯃꯆꯤꯟꯗꯣ ꯑꯉꯥꯡ ꯅꯠꯇꯗꯧꯅ ꯀꯕꯣꯛ ꯄꯣꯛꯄ ꯃꯇꯧ ꯃꯥꯟꯗꯅ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯦ꯫ ꯑꯍꯜꯅꯦꯁꯨ ꯈꯪꯉꯣꯏ ꯑꯃꯅꯦꯁꯨ ꯈꯪꯉꯣꯏ ꯄꯦꯠꯄ ꯌꯥꯝ ꯉꯥꯡꯉꯦ꯫ ꯃꯥꯅ ꯉꯝꯃꯤꯕꯣ ꯏꯅꯦꯝꯕꯣꯛꯇꯨꯗ ꯐꯥꯎ ꯏꯅꯦꯝꯁꯦ ꯋꯥꯔꯛꯄ ꯉꯝꯃꯦꯃꯤ꯫ ꯏꯁ ꯕꯤꯁꯅꯨ ꯃꯥꯗꯤ ꯌꯥꯝ ꯉꯝꯃꯤꯕꯖꯥꯅꯤꯅꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯦ ꯃꯤꯉꯝꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ꯫ ꯍꯣꯏ ꯃꯤꯉꯝꯕꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯏꯆꯦ ꯀ꯭ꯋꯥꯗꯣ ꯑꯃꯒ ꯇꯞꯄꯤꯔꯛꯑꯣ꯫ ꯌꯥꯝ ꯍꯥꯎꯋꯦ ꯏꯆꯦꯒꯤ ꯀ꯭ꯋꯥꯁꯦ ꯆꯥꯔꯤꯈꯩ ꯄꯦꯟꯗꯦ꯫ ꯋꯥ ꯉꯥꯡꯅ ꯉꯁꯥꯏꯗꯒꯤ ꯆꯥꯕꯗ ꯃꯁꯤꯡ ꯐꯅꯗꯤ ꯌꯥꯝꯃꯝꯃꯅꯤ꯫ ꯁꯦꯜ ꯄꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯄꯤꯗꯦ꯫ ꯁꯦꯜꯒꯤ ꯋꯥꯕꯨ ꯄꯤꯕ ꯀꯥꯟꯗ ꯖꯣꯕ ꯑꯗꯨꯝ ꯄꯤꯅꯤ꯫ ꯏꯁꯤꯟꯕꯗ ꯂꯦꯞꯀꯅꯨ꯫ ꯏꯅꯦꯕ꯫ ꯁꯣꯝꯗꯅ ꯇꯕꯥꯕꯤꯗꯣ ꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯐꯤ ꯊꯤꯟꯕ ꯂꯥꯛꯀꯅꯤꯁꯨ ꯂꯥꯛꯇꯦ ꯀꯩꯗꯧꯔꯕꯅꯣꯅ ꯑꯩ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯏꯇꯦꯛꯅ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ꯫ ꯂꯥꯛꯀꯦ ꯇꯧꯔꯒ ꯏꯆꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯐꯨꯊꯕꯗꯒꯤ ꯑꯗꯨꯝ ꯍꯧꯒꯠꯄ ꯉꯝꯗꯗꯅ ꯂꯥꯛꯇ꯭ꯔꯕ꯫ ꯉꯁꯤ ꯈꯪꯅꯦ ꯑꯩꯅ ꯀꯕꯛ ꯍꯧꯒꯠꯄ ꯉꯝꯃꯤꯁꯦ꯫ ꯀꯌꯥꯝ ꯊꯤꯅ ꯐꯨꯔꯤꯅꯣ ꯍꯥꯏꯁꯦ? ꯌꯦꯡꯒꯦꯔꯦ ꯏꯆꯦ ꯗꯥꯛꯀꯤ ꯗꯥꯛ ꯉꯥꯛꯇꯅꯤ ꯇꯥꯔꯤꯁꯦ꯫ ꯌꯦꯡꯒꯦ ꯀꯗꯥꯏꯅꯣ? ꯊꯣꯏꯕꯤ ꯐꯅꯦꯛ ꯐꯤꯗꯨ ꯇꯥꯈꯠꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯇꯕꯥꯕꯤ ꯉꯛꯅ ꯁꯤꯗꯤ ꯏ ꯑꯁꯤꯕ ꯉꯥꯛꯇ꯫ ꯁꯤꯡꯒꯩꯕꯥꯛꯅ ꯀꯜꯂꯝꯃꯤꯅꯤ ꯏꯆꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯉꯥꯎꯕ ꯖꯥꯠꯂꯣ? ꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯃꯤ? ꯈꯪꯗꯦ ꯏꯆꯦ ꯑꯩꯒꯤ ꯋꯥ ꯑꯝꯇ ꯇꯥꯕꯤꯗꯦ꯫ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤꯔꯅ ꯈꯜꯂꯤ ꯏꯆꯦ꯫ ꯇꯕꯥꯕꯤ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯑꯗꯨꯃꯛꯁꯨ ꯇꯧꯈꯤꯅꯨ꯫ ꯌꯨꯝ ꯍꯟꯕ ꯍꯥꯏꯁꯦ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯍꯦꯛꯇ ꯐꯪꯗꯧꯔꯤꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯑꯄꯦꯟ ꯄꯦꯟꯗꯕ ꯑꯀꯠꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯄꯦꯟꯗꯕ ꯈꯔ ꯍꯥꯏꯔꯁꯨ ꯐꯠꯇꯕꯁꯦ ꯑꯩꯅ ꯍꯦꯛꯇ ꯇꯥꯏ꯫ ꯑꯩ ꯀꯥꯏꯅꯕꯗꯤ ꯉꯝꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ ꯍꯦꯛꯇꯃꯛ ꯍꯥꯏꯔꯦ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯕꯅꯤ ꯏꯆꯦ꯫ ꯇꯕꯥꯕꯤ ꯊꯣꯏꯕꯤꯅ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ ꯇꯕꯥꯕꯤ ꯃꯥ ꯈꯪꯉꯤ꯫ ꯑꯗꯨꯅ ꯇꯞꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯇꯝꯒꯗꯕꯅꯤ꯫ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯆꯪꯂꯛꯀꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯏꯅꯥꯎꯁꯤꯗꯤ ꯅꯛꯅꯗ ꯂꯥꯜꯂꯨꯅꯨ꯫ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯊꯣꯛ꯫ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯇꯕꯥꯕꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯅꯪ ꯅꯁꯥꯗꯣ ꯈꯔ ꯍꯦꯛ ꯐꯕꯒ ꯐꯤꯗꯣ ꯑꯗꯨꯝ ꯊꯤꯜꯂꯛꯑꯣꯀꯣ꯫ ꯑꯩ ꯆꯠꯂꯒꯦ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ꯫ ꯍꯣꯏ ꯏꯆꯦ ꯑꯩ ꯑꯗꯨꯝ ꯊꯤꯜꯂꯛꯑꯒꯦ꯫ ꯇꯕꯥꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯆꯥꯛꯀꯧꯕꯁꯨ ꯅꯛꯁꯤꯜꯂꯛꯄꯩ ꯁꯥꯒꯩ ꯑꯣꯟꯈꯤꯕ ꯅꯤꯉꯣꯜꯁꯤꯡ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯅ ꯏꯟꯅꯕ ꯃꯐꯤ ꯃꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯉꯜꯂꯤꯉꯩꯗꯒꯤ ꯂꯥꯡꯁꯤꯟꯕ ꯍꯧꯏ꯫ ꯊꯣꯏꯕꯤꯒꯤꯗꯤ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯂ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯒꯤꯗꯤ ꯂꯥꯛꯇꯦ꯫ ꯌꯨꯝꯁꯤꯗ ꯂꯦꯝꯕꯤꯅ ꯂꯩꯔꯛꯄꯗꯒꯤ ꯃꯌꯨꯝꯒꯤ ꯃꯤ ꯑꯃꯨꯛ ꯐꯥꯎ ꯂꯥꯛꯇ꯭ꯔꯤ꯫ ꯃꯦꯝꯆꯥ ꯃꯃꯧ ꯅꯨꯄꯤ ꯑꯍꯟꯒꯤ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯆꯠꯇꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯈꯟ ꯃꯥꯒꯤ ꯃꯄꯥꯝꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯛ ꯀꯧꯍꯜꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯈꯨꯠꯇ ꯔꯥꯅꯤ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯤꯗꯨ ꯄꯤꯗꯨꯅ ꯕꯦꯝꯃ ꯂꯦꯝꯕꯤ ꯁꯦ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯅꯪꯅ ꯁꯤ ꯏꯜꯂꯣ꯫ ꯈꯔ ꯂꯩꯔꯒꯅꯦ ꯏꯃꯧꯒꯤ ꯏꯃꯥꯅ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯕꯤꯔꯒꯦ꯫ ꯍꯟꯗꯛꯀꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯌꯥꯅꯕ ꯁꯤꯜꯂꯁꯤ꯫ ꯄꯣꯠ ꯆꯩꯁꯨ ꯂꯩꯒꯗꯧꯕ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯇꯣꯝꯕ ꯂꯥꯛꯑꯒ ꯈꯟꯅꯔꯁꯤ꯫ ꯂꯦꯝꯕꯤ ꯄꯤꯔꯛꯂꯤꯕ ꯐꯤꯗꯨ ꯂꯧꯗꯦ꯫ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯩꯊꯣꯛꯂꯒ ꯍꯥꯏ ꯀꯅꯥꯏ ꯐꯤꯅꯣ ꯁꯤꯕꯣ? ꯏꯃꯥꯒꯤꯅꯦ꯫ ꯊꯥꯏꯅꯒꯤ ꯐꯤꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯏꯜꯂꯒ ꯆꯠꯇꯣꯏꯕ?
ꯃꯆꯨꯁꯤꯁꯨ ꯏꯃꯛ ꯍꯦꯃꯛꯑꯗꯅ ꯑꯩ ꯏꯟꯕ ꯉꯝꯃꯣꯏ ꯏꯍꯦ ꯂꯩꯇ꯭ꯔꯕꯗꯤ ꯑꯔꯩꯕꯁꯦ ꯌꯥꯅ ꯌꯥꯅꯕ ꯄꯥꯡꯅ ꯁꯥꯟꯅꯕ ꯏꯟꯕ ꯇꯥꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯏꯟꯕ ꯉꯝꯃꯣꯏ ꯁꯤ ꯏꯜꯂꯒ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯆꯥꯛꯀꯧꯕ ꯆꯠꯇ꯭ꯔꯁꯨ ꯇꯣꯛꯑꯒꯦꯕ ꯑꯩ ꯍꯣ ꯑꯗꯨ ꯌꯧꯔꯕꯗꯤ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯅꯪꯒꯤ ꯂꯩꯇꯕꯗꯨꯗ ꯑꯔꯩꯕꯁꯦ ꯏꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯣꯏꯕꯤꯅ ꯂꯤꯛꯇꯒꯤ ꯁꯅꯥꯗꯒꯤ ꯐꯤꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯁꯦꯠ ꯆꯥꯗꯅ ꯆꯠꯂꯒ ꯑꯩꯅ ꯑꯃꯟꯕ ꯃꯆꯨ ꯊꯣꯛꯇꯕꯁꯤꯃꯒ ꯁꯒꯣꯜ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯡꯈꯩ ꯆꯠꯄꯗꯣ ꯑꯩ ꯉꯝꯃꯔꯣꯏ ꯃꯤꯒꯤꯁꯨ ꯑꯍꯟꯕ ꯅꯠꯇꯤꯌꯦ ꯃꯃꯥ ꯃꯄꯥꯅ ꯊꯥꯏꯅ ꯂꯨꯍꯣꯡꯕꯗ ꯍꯥꯞꯄꯤꯔꯛꯄꯗꯣ ꯃꯉꯥꯏ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯊꯣꯏꯕꯤꯒꯤꯗ ꯂꯩꯕ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤꯗꯣ ꯑꯗꯨ ꯏꯟꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯏꯟꯅꯦꯕ ꯑꯩꯗꯤ ꯃꯦꯝꯆꯥ ꯃꯊꯥ ꯁꯥꯅ ꯅꯪꯅ ꯑꯗꯨ ꯏꯜꯂꯕꯗꯤ ꯃꯥꯗꯤ ꯀꯔꯤ ꯏꯟꯒꯅꯤ ꯂꯦꯝꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯑꯣ ꯏꯃꯥꯒꯤꯁꯤꯗꯤ ꯊꯣꯏꯕꯤꯅ ꯐꯖꯔꯒ ꯆꯠꯍꯟꯒꯦ ꯑꯩꯅ ꯂꯥꯏꯔ ꯁꯨꯗꯅꯕꯤ ꯃꯥꯟꯗꯨꯅ ꯆꯥꯛꯀꯧꯕꯁꯤ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥ ꯏꯄꯦꯝꯃ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯅ ꯍꯦꯛ ꯉꯥꯡꯉꯤꯗꯀꯣ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯣꯏꯕꯤꯒꯤ ꯐꯤꯗꯣ ꯏꯟꯗꯨꯅ ꯆꯠꯀꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯑꯍꯟꯕ ꯐꯤ ꯑꯃ ꯂꯩꯒꯗꯧꯅꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯏꯃꯥꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣ ꯃꯦꯝꯆꯥ ꯂꯦꯝꯕꯤꯒꯤ ꯀꯥꯗꯒꯤ ꯃꯊꯥ ꯁꯥꯅ ꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯉꯥꯡꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯃꯃꯜ ꯑꯗꯨꯛ ꯇꯥꯡꯕ ꯐꯤ ꯑꯗꯨ ꯂꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯏꯃꯧ ꯂꯥꯛꯂꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒꯅꯦ ꯃꯣꯏ ꯂꯥꯛꯂꯒꯅ ꯍꯦꯟꯅ ꯃꯊꯥ ꯍꯥꯞꯂꯦꯗꯣ ꯇꯧꯔꯦꯗ ꯑꯩ ꯍꯥꯏ ꯊꯣꯏꯕꯤ ꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯅꯦꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯦꯝꯆꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯃꯧꯕꯨ ꯐꯤ ꯂꯣꯏꯁꯤꯜꯂꯝꯃꯤꯕ꯭ꯔꯣ ꯊꯣꯏꯕꯤ ꯃꯣꯡꯍꯥꯗ ꯈꯨꯝꯂꯛꯏ ꯍꯣꯏ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯏꯃꯥꯁꯤ ꯅꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯊꯣꯏꯕꯤ ꯈꯨꯝꯂꯛꯇꯦ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯣ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯁꯨꯝꯗꯧꯕꯅꯤ ꯅꯆꯦꯗꯣ ꯃꯥꯒꯤꯗꯤ ꯍꯟꯇꯛꯅ ꯑꯍꯥꯟꯕꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯗꯨꯅ ꯈꯔ ꯃꯉꯥꯜ ꯅꯥꯏꯅ ꯆꯠꯅꯤꯡ ꯃꯥꯜꯂꯤ ꯑꯩꯒꯤꯗ ꯂꯩꯕ ꯐꯤ ꯐꯅꯦꯛꯁꯤꯗꯤ ꯅꯆꯦꯅ ꯁꯦꯠꯅꯤꯡꯗ꯭ꯔ ꯃꯥꯜꯂꯤ ꯅꯪꯒꯤꯗ ꯂꯩꯕ ꯔꯥꯅꯤ ꯐꯤ ꯈꯔ ꯃꯆꯨ ꯊꯣꯛꯄꯗೋ ꯑꯗꯨ ꯑꯣꯏꯅ ꯏꯟꯒꯦ ꯍꯥꯏꯔꯤ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯅꯪꯒꯤ ꯐꯤꯗꯣ ꯅꯆꯦꯗ ꯈꯔ ꯍꯦꯛ ꯏꯜꯍꯟꯕꯤꯈ꯭ꯔꯣ ꯊꯣꯏꯕꯤ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯂꯦꯞꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩꯅ ꯀꯔꯤ ꯏꯜꯂ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯆꯥꯛꯀꯧꯕꯁꯦ ꯑꯩꯁꯨ ꯆꯠꯇꯣꯏꯅꯦ ꯏꯃꯥ ꯑꯩꯒꯤ ꯑꯅꯤꯁꯨꯗꯅ ꯏꯆꯦꯗ ꯑꯃ ꯄꯤꯅꯤꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯅꯣꯡꯉꯥꯜꯂꯒ ꯆꯠꯂꯣꯗꯅ ꯅꯆꯦꯒꯤꯗꯤ ꯑꯍꯥꯟꯕꯅꯤꯅ ꯅꯨꯃꯤꯠꯇꯨꯗ ꯆꯠꯆꯔꯅꯤ ꯋꯥꯗꯨ ꯇꯁꯦꯡꯅ ꯇꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯃꯧ ꯑꯅꯤꯁꯤꯗ ꯈꯝꯗꯣꯟ ꯅꯥꯏ ꯍꯥꯏꯕꯗꯨ ꯃꯆꯤꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯝ ꯇꯥꯛꯂꯤ ꯊꯣꯏꯕꯤ ꯋꯥꯇꯥꯗꯨꯗ ꯁꯥꯎꯅꯤꯡꯅ ꯎꯄꯨꯗꯒꯤ ꯐꯤꯗꯨ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯃꯅꯦꯝꯗ ꯂꯪꯁꯤꯜꯂꯤ ꯁꯦ ꯑꯩꯗꯤ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯏ ꯅꯣꯏꯒꯤ ꯅꯃꯧ ꯅꯨꯄꯤꯗ ꯆꯠꯂꯕꯗꯤ ꯌꯥꯔꯦ ꯁꯦ ꯄꯨꯈ꯭ꯔꯣꯁꯦ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯕꯣ ꯁꯥꯎꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯏꯅꯦꯝ ꯍꯧꯖꯤꯛ ꯐꯤ ꯂꯩꯅꯕ ꯁꯦꯜꯒ ꯂꯩꯇꯦ ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯁꯥꯎꯔꯣꯀꯣ ꯃꯦꯝꯆꯥ ꯊꯣꯛꯈꯤ ꯊꯣꯏꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯅꯗꯨꯅ ꯑꯩꯗꯤ ꯃꯤ ꯅꯠꯇꯦ ꯑꯩꯗꯤ ꯁꯥꯅꯦ ꯁꯥ ꯃꯣꯏꯒꯤ ꯃꯃꯤꯠꯁꯤꯗ ꯑꯩꯕꯨꯗꯤ ꯃꯤ ꯑꯣꯏꯅ ꯎꯕ ꯉꯝꯗ꯭ꯔꯕꯅꯤ ꯐꯅ ꯄꯨꯛꯆꯦꯜ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯗꯅ ꯌꯦꯟꯊꯣꯛꯄ ꯉꯝꯕꯒꯤ ꯊꯃꯣꯏꯁꯨ ꯑꯣꯏꯗ꯭ꯔꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯏꯅꯨꯡꯇ ꯅꯨꯡꯁꯤꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯝꯗꯦ ꯑꯍꯦꯟꯕ ꯐꯃꯨꯡꯗꯨ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯆꯥꯛꯀ ꯆꯥꯗ꯭ꯔꯕꯗꯤ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯀꯥꯏꯕ ꯋꯥꯁꯨ ꯅꯠꯇꯦ ꯏꯇꯩꯃꯒꯤꯗꯤ ꯍꯟꯇꯛꯅ ꯑꯍꯥꯟꯕꯅꯤ ꯆꯥꯛꯀꯧꯕꯁꯦ ꯃꯌꯨꯝꯗꯒꯤ ꯃꯐꯤ ꯃꯔꯣꯟ ꯇꯝꯂꯛꯄꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯑꯔꯩꯕꯗꯣ ꯏꯇꯩꯃꯅ ꯁꯦꯠꯂꯒ ꯆꯠꯆꯁꯅꯨ ꯑꯗꯨ ꯀꯩꯗꯧꯒꯦ ꯅꯪꯅ ꯅꯣꯡꯉꯥꯜꯂꯒ ꯆꯠꯂꯁꯨ ꯌꯥꯏ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯁꯥꯎꯔꯤꯅꯤꯅ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯕ ꯊꯣꯏꯕꯤ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯩꯒꯤꯁꯨ ꯏꯃꯥ ꯏꯄꯥ ꯂꯩꯌꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯗ ꯆꯠꯇꯅ ꯀꯔꯝ ꯀꯥꯟꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯑꯩꯒꯤꯁꯨ ꯁꯥꯒꯩ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯅꯨꯃꯤꯠꯇꯨꯗ ꯄꯨꯜꯂꯨꯗꯧꯔꯤꯕꯅꯦ ꯑꯗꯣ ꯏꯃꯥꯅꯁꯨ ꯅꯣꯡꯉꯥꯜꯂꯒ ꯆꯠꯂꯣꯅ ꯍꯥꯏꯔꯤꯗꯅ ꯆꯠꯀꯅꯨ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯕ ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯜꯂꯛꯇꯨꯅ ꯂꯣꯏꯅ ꯍꯥꯏꯊꯔꯛꯏ ꯅꯣꯏ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯃꯠꯇꯅꯦ ꯏꯃꯥꯁꯨ ꯅꯪꯁꯨ ꯂꯣꯏꯅ ꯑꯍꯦꯟꯕ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯖꯥꯏꯗ ꯊꯥꯖꯤꯜꯂꯛꯏ ꯃꯆꯤꯟꯒꯁꯨ ꯈꯨꯝꯕ ꯁꯥꯗꯅ ꯈꯪꯕ꯭ꯔꯗꯅ ꯊꯣꯏꯕꯤ ꯃꯈꯖꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯐꯨꯋꯣ ꯑꯩꯕꯨ ꯐꯨꯋꯣ ꯌꯨꯝ ꯑꯁꯤꯗ ꯑꯆꯨꯝꯕ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯍꯟꯖꯤꯟ ꯐꯨꯋꯣ ꯉꯁꯤ ꯐꯥꯎꯗ ꯌꯨꯝꯁꯤꯗ ꯏꯆꯦꯁꯤꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯥꯅ ꯃꯤꯠꯌꯦꯡ ꯃꯥꯟꯅꯅ ꯌꯦꯡꯕ ꯂꯩꯈꯤꯗ꯭ꯔꯤꯌꯦ ꯏꯆꯦꯕꯨꯅ ꯃꯃꯥ ꯑꯣꯏꯅ ꯈꯟꯕ ꯑꯩꯕꯨꯅ ꯑꯉꯥꯡꯅꯤ ꯌꯥꯔꯅꯤ ꯈꯟꯅ ꯇꯣꯉꯥꯟ ꯇꯥꯍꯟꯕ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯋꯥ ꯑꯃ ꯍꯥꯏꯔꯁꯨ ꯐꯠꯇꯕ ꯍꯦꯛꯇ ꯇꯥꯕ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯏꯁꯥꯅ ꯏꯔꯅꯥꯏ ꯇꯥꯟꯖꯕ ꯁꯦꯜ ꯐꯥꯎꯕꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯂꯧꯈ꯭ꯔ ꯁꯤꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯍꯦꯟꯃꯜꯂꯕꯅꯤ ꯃꯣꯏꯁꯦ ꯃꯃꯥꯏ ꯑꯁꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯃꯤꯒꯤ ꯃꯀꯣꯠ ꯃꯔꯟꯅ ꯄꯥꯝꯂꯤꯕ ꯁꯦꯠꯅꯤꯡꯂꯕꯗꯤ ꯃꯣꯏꯁꯨ ꯁꯦꯜꯗ ꯇꯥꯜꯂꯣ ꯑꯗꯨꯒ ꯂꯩꯔꯒ ꯁꯦꯠꯄ ꯌꯥꯗ꯭ꯔꯣ ꯃꯁꯤ ꯁꯨꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯈꯨꯝꯅꯤꯌꯦ ꯑꯩ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏꯌꯦ
Noina hat kera to kera aigi penda basida loina pamdomgani lema do yengasidi. Tumin wari taramba lembi ma palakpadada saureng phaireng thongdu ilaga fatchangaktuna khudombi thinduna he angang mingambiya nangido ingondara ha nangi napona sai khara sokpagiro nangna wa chauna nganglibado khumona chindo thoibi mamito sepkatlaga itei na wari sanazaraga iside lumaga wari tari boira lummaga taba tadaba wado kana kana nganglabani na aidana tana laikai khun pumba loina taramani bema tarabadi yam phare aina haidi wasida kaya seba yaurage lembi makhut masa tawdana hai wado chumna ngangi di leitadana thabak sui sude kaina angang na haidu kaino ha kaino ba aikhoi sinang no usijibra ba thoibi sumuktuna khumi chumdro dudi isi hoibu sel thokpa kari thabak putawbage kari thabak suge ise su itei su chamane nongan badagi yurem khara thaga mirem sadana leiba natro lembi porok sakna haye aikhoi bo mirem kaina hekta haye atomba nangi nupisna nayambada yurem thakpa mirem hairaga nangna tumina leiduba nate nang sibu khudombi daga tongkhrabra haiba ahenba sauna magi nupida onsinduna lal hayo idei mada lal hayo idei mada haujimak lal hayo aidi kari gi haideba hairoi mana tawba thabak tune aina hairibase nangdi nayambaga natei baga na tawba thabak se yumda leitabani na amata khangamoye masi machin sum khumini masa khangra nang khangra ai sidata khumadi khangra nang ahenba thoibi bu ngammi mata gum phujai tawrami thoibi su ngasidi hande pendaba mayam do adumak hairi mana machin khumaga na hena ahenba na mabu phuba helam memsa su phuna chaina tawbagi makhol da magi ka dagi thoraktuna masam mogi manakta laktuna asum aran khangdabi thoibi da onsinduna nangsu yare hai phura basi phawu masin je sum khumaga lei haiwane thoibi pendana manem da onsinduna ima su ne aina wat urabane ise khaktabu nama oina khanba ai am endrabane is aina kaidawradana thoibi pendana lauduna yare khange noi loina matane ai de mito ai sakhiniye leisi leibiroye atomba nangi nupisi nangna phumandana ngawraba kaino mamasi ahenba thoibi bu phajana phuthai adubu thoibi masu sauningba pendabana henmanbana pakna hande numitama salan sanaduna aduma khawkhre mathangi namita nong hek nganbaga thoibi mafi yomduna mapam chakhi kanamtana mabu khamde memsana haija hawi ai khoina sum angang ni khan luna tawbasida nawange ne ma tawsanu satkhisanu kayam kuina mapamda leiba ngambra yengeba kaubaga chatloi somdana machagi oirakliba matawduda mama oibi adudi thamoi sokre gumbirei machagi haksang da tariba dak mayamdu ubada saungna machinduda hai asuk usitaba isagi damak mama ai leidi haibasi moi kauba saine asuk thina isabu phuraklaga aina tumi leini khanbra hausumuk satuna lan tawri khangludra do tawge tangambi gumbirei ne sagai gi nupi kharaga loinana khudaktuda nupa mayumda laktuna lan tawri manem ama oina karigino inamana namawani sida khamdo nairiba aigi isagi ni haibada kari awatpa leibagino isabu asuk ta thiri basibo kumbire nasana tamba pawda pangthasu thajaganu nasa nupido khara lamket lamhai aduna suma sai zabani inama ai loina khangbajani yum sida lamket lamhai ribasi kanano haiba ai loina khangi aduga isa nupi angang oini bisina tawgadaba thabaktuna aribi khumu thopi mana tawdana lei haibasu ai loina khangi mabu angang musaro aigi isa angang asi phawbada thabak suduna sel tanbagi wakhal leye aduga khumu thoktana leiraba mana ngapsin phaijanadana manaw nupi asidagi lupa 10 kun nidana leiribadubu mabu mamaidu ikaidi haibro lembi phan chong thuraktuna ine wado chumna ngangbiu aiga dipalakan nasa nupiduna kayam pharadana kakhasaino ibema aigi isadi angang oina mayum palabasu thabak khudimak loina hai takninga yaude sel tanbagi lamdasu aigi isadi khudingmak mana ngamnabu hotnaduna maranai tanjaba ngaktani ngasi phau mama aingodagi lupa 5-10 phawba niraktriba isani waphamse aina ibema hoida sandongna taktarabasu ibema hoina hena khangbiramlanida leiriba singdo marai pangyeta yenaduna khanari chumna tawa hainarambadagi khutcha yawnaduna phunarakle gumbiraiga lakminariba sagai gi midusu araiba natte memsa amadi lembi makhoi ani changduna gumbirai bu masam phoikiba ubada moisu changsilaktuna hanheida chongsilaktuna mani mamogi masamdu lamduna hekta phoiba hori sumangduda kumhai amani tawrido gumbirai memsa gi masam adun laktana chinglaga phoiduna hai singbi khamdo naibi
Manem nang ngasi di gumbire egi khuta na samdo ken batari dana. Hai thadou ne thorai mata nang bu thadou ne. Kari gi thadou pa. Hausuk ta natra. Nani na mau tang dana egi samphoi khibado. Noisu nongai bri yangu khangbra. Lembi su nupi ani ahum sang dana masamdo phoiri. Ayo chinge phoye. Ima ayo chinge. Hoi ba chinge hai ba as phoi khre. Samga se phoi khre ba as. Hoi ma nang kari yang lige egi sam phoi khre hai ba. Kau da kawi tamina layu. Ai su som da hingsa bi isna samse lak na singkhidana namandana mapan phau thoksin daure. Adu na na kau de kau da kau kanu. Asum na mani mamau adu lakliba nupi singduna phanathina phuram laga thambirami. Gumbire makhut adu penba makhai nupi adu bu phuram duna mayum hanki. Asum na thoibi mayum da adumak laikre. Tha amamukti haujingkre somda ahenba mathanta na yumdu purakpadadi awaba haibadu oirami. Marak sida kullabidudi mayumgi nupigi khanba nate nonganbadagi numita phau ngauduna adumak laithoi. Hana thoibi leiringai them dana sel lauduna yudagi kwadagi khaji thaklamba saramba adu thoibi leitabadagi sel lokham leitadana chaba phanglamde. Sejinna khibani sa haibasi pakhik thadokpadi ngamba nate. Aduna lembi kwa saningakpa yu thakningakpa matam leifam safam khanglaktaba matamda tumin lona ahenbagi kada changduna sel huralam. Ahanba amurak anirak sel mangbadudi ahenba karisu khalamde. Thampham kaubadagi oiramgani haina adumak khalami. Adubu sum toina mangsilakpa adudadi masu singnaba amadi poklaklami. Adubu ma wangangde tumin leisili. Yu yonbi thariki yumdani ayuk aduda lembi laktuna tuminna hairi. Inya masa amata piyuba. Sel yaurakpro. Sel yaurabadi pige. Yaudrabadi piba ngamloi. Hauzikani bema hidaki mamal se yaukre. Aduna sotpagi thabak sima toksi. Lembi subtrek na trek makhut na pairak palupa taradu tharik ta piduna. Se ine mi lakpana halani sat hairo. Tharik sel du loksinduna patra amada hida khara haidun lembi da pi. Se hanagi asotpa singduna karam kanda pige haibano. Adu suphana yami. Pithoraknaba tawro. Aina mingondagi hidak si laurakpa kandadi lemna laurakpa nate. Sel piraga lauraiba. Aduga noisina ne yam nungai na sosotana thakliba. Hoiba ine singge kedaurage. Singdaw leiraba sida ngangkraponi. Hidaka thapam khangdi haiba. Nakan amadana memsa chak thongna isau tawri. Chak sida irenjana khoijangna thongba haise no mata yaukidramni. Chak mai thagalamaga phut heta mangkhini. Mase aina sumluna tawi ngangdre matik. Ka yamna helabani. Aina isa ngawba sida leibirak lekhandana. Luna sum tawba sida ka ama helabaneba. Ahenba sangnatuna chaklodriboima ai thabak chapa thengi. Memsa singdu semna kadaidagi no thongba hawbada ngairi. Nongmata thabak chapa nanganaba chakse thongkhidrabani. Kayam kuire aina chak chadana thabak chalaise. Atopa thabak tawnabasu nate. Chaksi phawbudi nganna thongba yabane habanida. Koiroi ngahaktane ima phatloisilaki ngahakta ngairo. Ngaini thenga kansida. Yari chakado noi nabuk thanaba chahoro banoi. Ahenba ngangaldana thoki. Khangdrada aisu noi mayamgi yanaba satpada ai orong thoeda. Isau langdana memsa chak thongli. Chak loiramdai lembi mamit mana uiri changlatuna. Ima ho imao. Chak loirabo chak charage. Memsa makhwanga dumetuna. Lembi nang sai niribra. Aina tawganu haibasi nang yadini ha. Aina kaidarage ima. Aina kaidarage kaina. Memsa maya seksinduna amuk makhatai. Hai, nupi na yuthakba haibasibu patchaba thabak lo. Ha, nang na tawibadu mina ukraga phajana ngangna khikadraba. As mawalaw dise. Migi wa ikhangde. Ai nungaira loire. Chak tudum thiro. Isa na pa phawng na pangamdri. Aduga ma amu yaksile. Memsa aigi laibak sidiba. Thorai masagi laibak haido tare hai. Ai tare ba ai. Khara ngangna khara sakna matam khara su haujenki. Huran bagi tarani mapugi nongma haibaduni. Ngasido ahenba thabak chate haibasi lembi mana nongan badagi lekai koiringai khanghaudre. Lembi thoibigi upu adu koyot otuna sel thiringai tunglomdagi ahenbagi khonjelna. O nahandagi agi sel huralibaside itay manoire. Nate aina nate. Itay ma ahan sufana oire. Sigumba lemdaba thabakse matung amuk hana tawbigano. Matung amuk tawrabadi ai itay mani haiba kauduna khutharakpasu yai. Asumna ngangnaringai mapanda mamaga nupi amagi khonjelgana kanna wa hainaribadu tai.
ꯑꯍꯦꯟꯕ ꯃꯇꯩꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯊꯥꯔꯤꯛꯅ "ꯏꯆꯦ, ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯃꯧ ꯅꯨꯄꯤꯅ ꯌꯨ ꯁꯣꯠꯂꯒ ꯊꯛꯈꯤꯕꯒꯤ ꯁꯦꯜꯗꯣ ꯄꯤꯕꯤꯔꯣ, ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯏꯆꯥꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ, ꯑꯩ ꯀꯨꯏꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ." ꯃꯦꯝꯆꯥ ꯇꯧꯐꯝ ꯈꯪꯗ ꯈꯨꯝꯐꯝ ꯈꯪꯗ ꯃꯈꯨꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯅꯗꯨꯅ ꯂꯩ꯫ "ꯀꯩꯅꯣ ꯏꯅꯦ? ꯀꯅꯥꯅ ꯌꯨ ꯁꯣꯠꯂꯒ ꯊꯛꯄꯒꯤꯅꯣ?" "ꯍꯣ, ꯅꯣꯏꯒꯤ ꯅꯇꯩꯃꯅ ꯌꯨ ꯁꯣꯠꯂ ꯁꯣꯠꯂ ꯊꯛꯂꯤꯕꯁꯦ ꯀꯨꯏꯔꯦ, ꯑꯗꯨꯒꯤ ꯁꯦꯜꯗꯣ ꯄꯤꯌꯨ ꯍꯥꯏꯕꯒꯤꯅꯤ ꯅꯃꯥꯒ ꯑꯩꯒꯅ ꯍꯥꯏꯅꯔꯝꯃꯤꯕꯁꯦ꯫ ꯁꯦꯜꯗꯣ ꯅꯃꯥꯅ ꯄꯤꯕ ꯉꯝꯅꯤꯁꯨ ꯊꯥꯖꯗꯦ, ꯅꯌꯥꯝꯕ ꯅꯇꯩꯃꯅꯁꯨ ꯄꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯍꯦꯟꯕ, ꯅꯪꯅ ꯈꯔ ꯁꯦꯜꯗꯣ ꯄꯤꯊꯣꯛꯄꯤꯔꯛꯑꯣ꯫ ꯑꯩ ꯅꯆꯟꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ, ꯍꯤꯗꯥꯛ ꯂꯩꯒꯦ ꯇꯧꯕꯅꯤ." ꯑꯍꯦꯟꯕ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯊꯝꯐꯝ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯔꯞ ꯄꯔꯞ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯔꯤꯛꯇ ꯄꯤ꯫ "ꯏꯅꯦ, ꯁꯤ ꯍꯥꯟꯅ ꯄꯥꯏꯕꯤꯔꯣ, ꯋꯥꯠꯂꯕꯁꯨ ꯑꯩ ꯀꯣꯟꯅ ꯍꯥꯞꯄꯛꯑꯒꯦ." ꯊꯥꯔꯤꯛ ꯍꯣꯏ ꯍꯥꯏꯔꯝ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯤ ꯆꯠꯈꯤꯕꯒ ꯑꯍꯦꯟꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯡ ꯊꯣꯟꯕ ꯉꯥꯛꯇꯅꯦ꯫ ꯅꯍꯥꯟ ꯃꯈꯩ ꯊꯣꯏꯕꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯌꯨꯝ ꯀꯥꯏꯅꯕ ꯍꯥꯏꯔꯤꯕꯣꯏ ꯅꯤꯡꯗꯅ ꯑꯉꯥꯡꯗꯨꯗ ꯀꯌꯥꯝ ꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯏꯗꯤ ꯅꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯏꯃꯨꯡꯁꯦ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯜꯂꯤꯕꯣꯏꯔꯦ꯫ ꯐꯔꯝꯃꯅꯤꯅ ꯍꯧꯖꯤꯛꯇꯤ, ꯏꯃꯨꯡꯒꯤ ꯏꯖꯠ ꯂꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯑꯩ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯕ, ꯅꯣꯏꯒꯤ ꯍꯥꯀꯟꯗ ꯏꯇꯨꯐꯥꯎ ꯐꯨꯔꯒ ꯇꯥꯟꯈ꯭ꯔꯦꯗꯅ꯫ ꯁꯤꯗꯒꯤꯗꯤ ꯌꯦꯡꯉꯣ, ꯑꯩꯅ ꯇꯧꯔꯛꯄꯗꯨ ꯌꯦꯡꯉꯣ ꯅꯣꯏ." ꯑꯍꯦꯟꯕ ꯋꯥ ꯈꯔꯗꯨ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯦꯝꯆꯥ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕꯤꯗ "ꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯂꯧꯗꯦꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯒꯤ ꯏꯖꯠꯁꯨ ꯂꯣꯏꯔꯦ, ꯑꯃꯁꯤꯅ ꯁꯥꯎꯈ꯭ꯔꯤꯁꯦ ꯍꯟꯖꯤꯜꯂꯛꯂꯒ ꯀꯔꯤ ꯊꯣꯛꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯅꯣꯏꯅꯦ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯗꯦꯀꯣ ꯅꯣꯏ." ꯁꯣꯝꯗ ꯒꯨꯝꯕꯤꯔꯩ ꯑꯍꯦꯟꯕꯗ ꯌꯦꯡꯗꯨꯅ "ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯔꯣꯏꯗꯧꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯇꯥꯒꯗꯕꯅꯤ꯫ ꯅꯪꯅ ꯏꯆꯥꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝ ꯐꯨꯔꯛꯈꯤꯕ ꯑꯗꯨꯒꯤꯗꯤ ꯏꯆꯥꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯟꯕꯗꯤ ꯄꯥꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨ ꯐꯪꯍꯟꯅꯤꯡꯗꯦ꯫ ꯐꯔꯦ, ꯍꯟꯗꯛꯀꯤꯗꯤ ꯏꯆꯥꯁꯤ ꯄꯨꯈ꯭ꯔꯣ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯔꯝ ꯆꯥꯗꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯨ ꯆꯩ ꯇꯧꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ." ꯃꯅꯦꯝꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝ ꯑꯍꯦꯟꯕ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯇꯣꯉꯥꯟ ꯆꯥꯈꯤ꯫ ꯁꯦꯜ ꯊꯣꯛꯄ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯆꯥꯈꯤꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯑꯗꯨꯝ ꯋꯥꯕ ꯇꯥꯕꯅꯤ꯫ ꯊꯕꯛꯇꯤ ꯁꯨꯗ꯭ꯔꯕꯅꯤꯅ ꯆꯔꯥ ꯍꯦꯟꯕꯁꯨ ꯌꯥꯎꯏ꯫ ꯆꯥꯕ ꯊꯛꯄ ꯐꯪꯂꯛꯇ꯭ꯔꯕꯅꯤꯅ ꯇꯣꯉꯥꯟ ꯆꯥꯔꯤꯕ ꯑꯍꯨꯝꯗꯨ ꯄꯪꯈꯠꯇꯁꯨ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯇꯉꯥꯏ ꯐꯗꯅ ꯃꯃꯥ ꯀꯧꯕꯅꯤꯅ ꯃꯦꯝꯆꯥꯗꯤ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯔꯝꯃꯤ꯫ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯈꯣꯏꯗꯤ ꯈꯣꯡꯉꯒ ꯈꯪꯍꯜꯂꯨ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯈꯥꯎꯅꯕꯨ ꯍꯥꯡꯂꯕ, ꯑꯔꯥꯝ ꯈꯧꯔꯥꯡꯕꯕꯨ ꯐꯥꯎꯔꯕ, ꯃꯈꯣꯡ ꯃꯈꯨꯠꯃꯛꯇꯤ ꯇꯦꯛꯇꯕꯅꯤ나 ꯑꯐꯪ ꯑꯐꯪꯕ ꯁꯨꯕ ꯍꯧꯔꯛꯂꯦ꯫ ꯌꯨ ꯈꯔ ꯊꯛ, ꯀ꯭ꯋꯥ ꯈꯔ ꯆꯥ, ꯂꯦꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯈꯥꯎꯒꯤ ꯂꯥꯟꯅ ꯉꯝꯗꯨꯅ ꯊꯕꯛ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫